ꯃꯃꯥꯡꯗ ꯎꯔꯤꯕ ꯑꯀꯤꯕꯒꯤ ꯁꯛꯇꯝ ꯑꯣꯏꯔꯕ ꯌꯨꯝꯁꯦ ꯑꯁꯤꯗꯅꯤ ꯍꯥꯎ ꯁꯝꯕꯨꯕꯤ ꯊꯣꯛꯇꯅ ꯇꯧꯏ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯍꯥꯎ ꯁꯝꯕꯨꯕꯤ ꯊꯣꯛꯏ ꯍꯥꯏ꯫ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛ ꯑꯁꯤ ꯊꯦꯡꯅꯕ ꯇꯥꯔꯒꯗꯤ ꯊꯦꯡꯅꯔꯤꯕ ꯃꯤ ꯑꯁꯤ ꯉꯥꯎꯕ ꯐꯩꯕ ꯆꯤꯡꯕꯅ ꯇꯧꯕ, ꯍꯥꯏꯗꯤ ꯋꯥꯈꯜ ꯇꯥꯗꯕ, ꯆꯣꯏꯔꯣꯟ ꯄꯔꯣꯟ ꯉꯥꯡꯕ ꯑꯗꯨꯝ ꯇꯧꯕ, ꯃꯁꯤꯗ ꯍꯥꯎ ꯁꯝꯕꯨꯕꯤ ꯊꯣꯛꯇꯨꯅ ꯌꯥꯝꯅ ꯇꯧꯕ ꯌꯥꯝꯅ ꯀꯤꯕ ꯃꯐꯝꯅꯤ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯃꯐꯝ ꯑꯁꯤ꯫ ꯑꯩ ꯃꯅꯨꯡ ꯆꯪꯉꯒ ꯑꯃꯨꯛ ꯎꯍꯜꯂꯛꯑꯒꯦ꯫ ꯃꯩꯔꯥ ꯅꯠꯇ꯭ꯔꯣ ꯁꯤꯕꯣ? ꯃꯩꯔꯥꯅꯤ ꯃꯥꯅꯦ꯫ ꯃꯐꯝꯁꯤꯒ ꯃꯩꯔꯥꯁꯤꯒ ꯌꯥꯝ ꯆꯥꯟꯅꯗꯦꯗ꯫ ꯍꯤꯡꯀꯥꯏ ꯃꯅꯝ ꯅꯝꯃꯤꯗ꯫ ꯉꯁꯤꯒꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯀꯤꯅꯕ ꯃꯐꯝ, ꯆꯪꯕ ꯉꯝꯅꯗꯕ, ꯅꯨꯡꯗꯥꯡꯗꯒ ꯆꯠꯄꯗ ꯌꯥꯝꯅ ꯍꯪꯒꯣꯏꯅ ꯃꯐꯝ, ꯑꯩꯈꯣꯏꯒꯤ ꯍꯥꯎ ꯁꯝꯕꯨꯕꯤ ꯍꯥꯏꯅ ꯊꯣꯛꯑꯦꯅ꯫ ꯑꯩꯈꯣꯏ ꯍꯥꯎ ꯁꯝꯕꯨꯕꯤꯁꯤ ꯑꯣꯛꯅꯕ ꯇꯥꯔꯒꯗꯤ ꯃꯤꯗꯣ ꯑꯉꯥꯎ ꯑꯐꯩ ꯑꯣꯏꯅ ꯂꯩ, ꯑꯗꯨꯒ ꯉꯥꯎꯔꯤ ꯐꯩ ꯑꯣꯏꯅ ꯇꯧ ꯂꯩ ꯍꯥꯏꯅ ꯍꯥꯏꯅꯕ ꯃꯐꯝ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯇꯝꯅꯕ ꯃꯐꯝ ꯑꯃ ꯑꯣꯏꯕ ꯍꯥꯎ ꯁꯝꯕꯨꯕꯤ ꯊꯣꯛꯑꯦ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯠꯂꯒ ꯚꯤꯗꯤꯑꯣ ꯅꯝꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯒꯤ ꯄꯥꯟꯗꯝꯗꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯑꯣꯏꯔꯤꯕ ꯂꯩꯔꯤꯕ ꯂꯥꯏ ꯇꯤꯟ ꯃꯌꯥꯝꯁꯤ ꯃꯤ ꯍꯥꯠꯄ, ꯑꯗꯒꯤ ꯃꯤꯕꯨ ꯍꯦꯛꯇ ꯃꯔꯤ ꯊꯃꯣꯏꯅ ꯇꯧꯕ, ꯂꯥꯏꯁꯤꯡꯒꯤ ꯇꯥꯏꯞꯇ ꯎꯍꯟꯕ ꯍꯥꯏꯕ ꯇꯥꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯏꯁꯤꯡꯃꯛꯇ ꯇꯥꯔꯒꯁꯨ ꯋꯥꯡꯕ꯭ꯔꯦꯟꯅ ꯂꯧꯔꯒ ꯁꯤꯈ꯭ꯔꯦ ꯀꯥꯏꯅ ꯍꯦꯛꯇ ꯍꯥꯏꯅꯕ, ꯇꯥꯏꯁꯟꯅꯕ, ꯂꯥꯏꯗꯒꯤ ꯇꯥꯏꯁꯟꯅꯕ꯫ ꯍꯟꯗꯛꯇꯁꯨ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯅꯥ ꯁꯨꯡꯂꯩ ꯂꯩꯖꯗꯕ ꯌꯥꯏꯔꯤꯄꯣꯛ ꯊꯝꯕꯥꯜꯅꯨꯗꯒ ꯇꯥꯏꯁꯟꯅꯕ, ꯃꯣꯏꯒꯤ ꯆꯦꯅꯦꯜꯗꯨꯗ ꯚ꯭ꯌꯨ ꯈꯔ ꯐꯪꯅꯕꯒꯤꯗꯃꯛꯇ ꯍꯦꯛꯇ ꯍꯥꯞꯆꯤꯟꯕ ꯋꯥꯈꯜꯅ ꯁꯥꯖꯤꯜꯂꯒ, ꯍꯥꯏꯗꯤ ꯌꯥꯏꯔꯤꯄꯣꯛ ꯊꯝꯕꯥꯜꯅꯨꯗꯨ ꯑꯩꯈꯣই ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯏꯁꯤꯡ ꯆꯥꯎꯔꯛꯄꯗꯒꯤ ꯃꯍꯥꯛꯅ ꯏꯁꯤꯡꯗꯣ ꯀꯟꯕ, ꯃꯍꯥꯛ ꯍꯥꯞꯄꯒꯗꯤ ꯏꯁꯤꯡ ꯆꯥꯎꯕꯗꯣ ꯐꯅꯤ ꯍꯥꯏꯕꯗꯒꯤ ꯃꯥꯏ ꯃꯊ꯭ꯋꯥꯏꯗꯣ ꯊꯥꯗꯣꯛꯈꯤꯅꯤ ꯃꯤꯌꯥꯝꯒꯤꯗꯃꯛꯇ꯫ ꯑꯗꯣ ꯑꯗꯨꯒꯨꯝꯕ ꯋꯥꯔꯤ ꯃꯌꯥꯝꯗꯣ ꯄꯨꯁꯜꯂꯛꯑꯒ ꯃꯣꯏꯒꯤ ꯚ꯭ꯌꯨ ꯈꯔ ꯐꯪꯅꯕꯒꯤꯗꯃꯛꯇꯒ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝ ꯂꯥꯏ ꯇꯤꯟ ꯃꯌꯥꯝ ꯑꯁꯤ ꯑꯩꯈꯣꯏ ꯃꯤ ꯍꯥꯠꯄ, ꯃꯤ ꯍꯦꯛꯇ ꯃꯤꯕꯨ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕ ꯂꯥꯏ ꯇꯥꯏꯞꯇ ꯎꯍꯟꯕ, ꯑꯁꯤꯒꯨꯝꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯔꯤꯂꯤꯖꯟꯒ ꯑꯩꯈꯣꯏꯁꯦ ꯗꯤꯕꯦꯠ ꯇꯧꯅꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯍꯦꯛꯇ ꯂꯥꯛꯆꯕꯒꯤ ꯃꯑꯣꯡ ꯑꯃ ꯂꯥꯛꯑꯦ꯫ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯂꯥꯏꯗꯤ ꯃꯤ ꯍꯥꯠꯂꯤ, ꯑꯗꯒꯤ ꯃꯃꯥꯡꯗ ꯑꯗꯨ ꯊꯝꯃꯗꯤ ꯅꯣꯏꯁꯦ ꯇꯨꯝꯕ ꯉꯝꯗꯦ ꯍꯥꯏ, ꯑꯗꯨ ꯇꯧꯕ ꯉꯝꯗꯦ, ꯑꯁꯤꯒꯨꯝꯕ ꯑꯟꯙꯕꯤꯁ꯭ꯋꯥꯁ ꯃꯌꯥꯝꯁꯤ ꯁꯃꯥꯖ ꯑꯁꯤꯗ ꯀꯣꯟꯅꯕꯒꯤꯗꯃꯛꯇ ꯄꯥꯟꯗꯝ ꯑꯃꯒ ꯂꯣꯏꯅꯅ ꯆꯪꯁꯤꯜꯂꯛꯄ ꯈꯣꯡꯖꯪꯅꯤ꯫ ꯑꯗꯣ ꯉꯁꯤ ꯚꯤꯗꯤꯑꯣꯁꯤ ꯃꯌꯥꯝ ꯄꯨꯂꯞ ꯌꯦꯡꯃꯤꯟꯅꯔꯁꯤ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯌꯧꯔꯦ꯫ ꯁꯤꯗ ꯀꯔꯤꯝꯇ ꯂꯩꯕ ꯍꯧꯖꯤꯛ ꯊꯦꯡꯅꯗꯦ, ꯍꯧꯖꯤꯛꯐꯥꯎꯒꯤ ꯃꯅꯨꯡꯗ ꯀꯔꯤꯝꯇ ꯂꯩꯕ ꯊꯦꯡꯅꯗꯦ꯫ ꯂꯩꯔꯤꯕ ꯁꯛꯇꯝꯁꯤꯗꯤ ꯃꯤꯑꯣꯏ ꯑꯃꯅ ꯍꯦꯛꯇ ꯆꯪꯕ ꯃꯇꯝꯗ ꯌꯥꯝꯅ ꯑꯀꯤꯕ ꯐꯥꯎꯒꯗꯕ ꯑꯗꯨꯒꯨꯝꯂꯕ ꯖꯒꯥꯅꯤ꯫ ꯁꯤꯗ ꯂꯩꯔꯤꯕ ꯖꯒꯥꯁꯤꯡꯁꯤ ꯌꯦꯡꯉꯨ꯫ ꯌꯥꯝꯅ ꯌꯦꯡꯕꯗ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯖꯒꯥꯅꯤ, ꯑꯗꯣ ꯉꯁꯤꯐꯥꯎꯕꯗ ꯑꯀꯤꯕ ꯑꯝꯇꯗꯤ ꯊꯦꯡꯅꯗꯦ꯫ ꯀꯩꯅꯣ ꯅꯨꯡꯁꯤꯠꯅ ꯃꯥꯜꯂꯤꯁꯤꯗ ꯃꯈꯣꯜ ꯑꯃꯗꯤ ꯊꯣꯛꯂꯛꯏꯁꯦ, ꯑꯗꯣ ꯅꯨꯡꯁꯤꯠꯅ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯀꯣ꯫ ꯑꯗꯣ ꯁꯤꯗ ꯍꯧꯖꯤꯛꯐꯥꯎꯗ ꯀꯔꯤꯝꯇ ꯂꯩꯇꯦ, ꯀꯔꯤꯝꯇꯗꯤ ꯎꯕ ꯐꯪꯗꯦ꯫ ꯑꯀꯤꯕ ꯍꯥꯏꯕꯁꯤ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜꯗꯒꯤ ꯊꯣꯛꯍꯟꯕ ꯑꯗꯨꯒꯨꯝꯂꯕ ꯃꯑꯣꯡꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯍꯣꯏ ꯌꯥꯝꯅ ꯀꯤꯕ, ꯑꯩꯅ ꯍꯥꯏꯕ ꯂꯥꯏ ꯐꯠꯇꯕꯁꯤꯡ ꯊꯣꯛꯄ ꯈꯣꯠꯄ ꯇꯧꯏ ꯍꯥꯏꯅ ꯍꯥꯏꯕ ꯑꯁꯤꯗ꯫ ꯑꯗꯨꯒ ꯁꯥꯕ ꯂꯣꯏꯁꯤꯟꯗꯕꯒꯤ ꯂꯩꯕ ꯑꯁꯤꯗ ꯃꯤꯁꯦ ꯊꯦꯡꯅꯕ ꯃꯇꯝꯗ ꯉꯥꯎꯕ ꯐꯩꯕ ꯑꯗꯨꯝ ꯇꯧꯕ, ꯑꯩꯈꯣꯏꯒꯤ ꯍꯥꯎ ꯁꯝꯕꯨꯕꯤꯒ ꯌꯥꯝ ꯊꯣꯛꯑꯦ ꯍꯥꯏꯕ ꯃꯐꯝꯁꯤꯗ꯫ ꯑꯗꯣ ꯑꯩꯈꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯄꯣꯠꯁꯦ ꯀꯩꯝꯇ ꯎꯕ ꯐꯪꯗꯦ꯫ ꯈꯧꯅꯥ ꯑꯃ ꯍꯧ ꯂꯩꯔꯦ꯫ ꯈꯧꯅꯥ ꯍꯧꯕ ꯖꯒꯥꯁꯤ ꯑꯗꯨꯝ ꯂꯥꯏ ꯇꯤꯟ ꯏꯟꯒꯜꯂꯦ ꯍꯥꯏꯕꯅꯤ꯫ ꯑꯗꯣ ꯈꯧꯅꯥꯡ ꯑꯃꯁꯤ ꯂꯩꯔꯦꯀꯣ, ꯌꯦꯡꯁꯤ ꯁꯤ ꯂꯩꯔꯤꯕ ꯖꯒꯥꯁꯤꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡ ꯇꯧꯔꯦ꯫ ꯁꯤꯗ ꯊꯣꯡ ꯂꯣꯟꯕ ꯃꯥꯜꯂꯦ, ꯊꯣꯡ ꯂꯣꯜꯂꯦ꯫ ꯃꯤ ꯂꯩꯕ꯭ꯔꯣ? ꯑꯣ ꯃꯤ ꯂꯩꯕ꯭ꯔꯣ? ꯑꯣ ꯃꯤ ꯂꯩꯕ꯭ꯔꯣ? ꯀꯩꯅꯣ ꯊꯝ ꯈꯪꯉꯦ꯫ ꯍꯩ ꯃꯐꯝ ꯑꯁꯤꯗ ꯑꯩ ꯍꯧꯖꯤꯛ ꯆꯪꯒꯦ ꯃꯌꯥꯝꯒꯤ ꯕꯤꯠꯇ꯫ ꯑꯗꯣ ꯐꯣꯂꯣ ꯇꯧꯕ, ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯒꯤ ꯀꯥꯎꯔꯝꯒꯅꯤ꯫ ꯆꯪꯉꯦꯀꯣ ꯑꯩ ꯁꯤꯗ ꯎ ꯑꯃ ꯍꯧ ꯂꯩꯔꯦ꯫ ꯁꯤꯗꯅꯤ ꯀꯩꯅꯣ ꯍꯥꯎ ꯁꯝꯕꯨꯕꯤꯒ ꯊꯣꯛꯑꯦ ꯍꯥꯏꯁꯦ꯫ ꯑꯗꯣ ꯁꯤꯗꯗꯤ ꯀꯩꯝꯇ ꯂꯩꯕ ꯎꯗꯦꯀꯣ꯫ ꯑꯩꯁꯦ ꯃꯅꯨꯡ ꯆꯪꯒꯦ꯫ ꯁꯤ ꯀꯩꯝꯇ ꯂꯩꯇꯦ, ꯁꯤꯗ ꯀꯩꯝꯇ ꯂꯩꯇꯦ, ꯍꯧꯖꯤꯛꯐꯥꯎꯒꯤ ꯃꯅꯨꯡꯗ ꯀꯩꯝꯇ ꯎꯗꯦ꯫
ꯀꯔꯤꯝꯇ ꯂꯩꯕ ꯎꯗꯦꯀꯣ, ꯀꯔꯤꯝꯇ ꯂꯩꯕꯒꯤ ꯈꯨꯗꯝꯁꯨ ꯐꯪꯗꯦ, ꯀꯔꯤꯝꯇꯁꯨ ꯇꯥꯗꯦ꯫ ꯑꯀꯤꯕ ꯍꯥꯏꯕꯁꯤ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜꯗ ꯊꯣꯛꯂꯛꯄ ꯑꯗꯨꯒꯨꯝꯂꯕ ꯉꯥꯛꯇꯅꯤ꯫ ꯃꯤꯑꯣꯏꯕꯅ ꯀꯤꯔꯤꯕꯁꯤ ꯑꯃꯝꯕ ꯈꯛꯇꯗꯅ ꯀꯤꯔꯤꯁꯦ꯫ ꯑꯃꯝꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯀꯤꯕ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯃꯤꯑꯣꯏꯕꯁꯦ ꯍꯧꯔꯛꯄ ꯃꯇꯝꯗ ꯃꯩꯒ ꯄꯨꯊꯣꯛꯇ꯭ꯔꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯃꯝꯕꯗ ꯁꯥ ꯀꯩꯅ ꯁꯨꯝ ꯂꯟꯗꯥꯔꯛꯄꯗꯒꯤ ꯃꯇꯝ ꯑꯗꯨꯒꯤ ꯍꯧꯅ ꯑꯩꯈꯣꯏ ꯁꯨꯝ ꯃꯊꯪ ꯑꯩꯈꯣꯏꯒꯤ ꯖꯤꯟꯁꯤꯗ ꯌꯥꯎꯈꯤꯗꯅ ꯑꯗꯨꯝ ꯀꯤꯕ ꯍꯥꯏꯁꯦ ꯑꯃꯝꯕꯗ ꯑꯗꯨꯝ ꯀꯤꯕꯁꯦ ꯊꯣꯛꯑꯦꯕ꯫ ꯑꯉꯥꯟꯕ ꯃꯇꯝꯗ ꯀꯅꯥꯝ ꯀꯤꯅꯗꯦꯕ꯫ ꯑꯗꯨꯗꯅꯤ ꯑꯩꯅ ꯚꯤꯗꯤꯑꯣ ꯁꯦꯝꯃꯤꯕꯁꯦ, ꯁꯤ ꯀꯔꯤꯝꯇ ꯂꯩꯇꯦꯕ, ꯀꯤꯕꯒꯤ ꯀꯔꯤꯝꯇ ꯎꯕ ꯐꯪꯗꯦ꯫ ꯁꯤꯗ ꯅꯞꯇꯅ ꯈꯣꯠꯇꯅ ꯀꯅꯥꯝꯇ ꯂꯩꯇꯦꯀꯣ, ꯌꯦꯡꯉꯣ ꯁꯤꯗ ꯀꯔꯤꯝꯇ ꯂꯩꯕ ꯐꯥꯎꯗꯦ꯫ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯜꯂꯛꯑꯦ, ꯑꯗꯣ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯝꯇ ꯂꯩꯕ ꯎꯗꯦ, ꯀꯔꯤꯝꯇ ꯂꯩꯇꯦ, ꯀꯔꯤꯝꯇ ꯀꯤꯕꯤꯔꯨꯅꯨ꯫ ꯇꯝꯅꯕ ꯍꯥꯏꯕꯁꯤ ꯀꯩꯁꯨ ꯂꯩꯕ ꯄꯣꯠ ꯅꯠꯇꯦ꯫ ꯁꯤꯗ ꯑꯩꯈꯣꯏꯅ ꯆꯠꯄ ꯃꯇꯝꯗ ꯇꯝꯅꯕ ꯈꯣꯠꯅꯕ ꯑꯝꯇ ꯊꯦꯡꯅꯔꯛꯇꯦ, ꯀꯔꯤꯝꯇ ꯂꯩꯇꯦ ꯁꯤꯗ꯫ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗꯒꯤ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯇꯝꯅꯕ ꯀꯥꯏꯁꯤ꯫ ꯁꯤꯗ ꯀꯔꯤꯝꯇ ꯂꯩꯇꯦ ꯃꯌꯥꯝ, ꯀꯩꯝꯇ ꯄꯥꯈꯠꯄꯤꯒꯅꯨ꯫